Khongna Chattuna Yourakhre Lanthorakhiba Bishanta Soram Imphal Yourakhre Russia na Yourakhre da Lanthorakpadagi karamna Imphal da Yourakhadagi haina thawai waramba Imphal ge Nagamapal Soram lairaktage Bishanta Soram ngarang Imphal Yourakhre Yourakhre ge Bonifacia region da laiba Bonifacia National Medical University da medical course da first year second semester tamliba Bishanta Soram na Yourakhre dagi Poland border tamna lakna bahona bada numit kaya ni tumkhidaba amasung chaningai thakningai phangkhidaba wari sing paukse asida thamlakle Nagamapal Soram lairaktage Soram Bijendra Mitai amasung hizam Santarani Devi gi machanupa Bishanta na Imphal da yauraktuna mahaki imung manungga unabada harauba amasung nungaiba phongdokpaga loinana paukse asida hai Russia na Yourakhre da military operation chathaba si February ki tang 13 tagi haugani haibagi pau phangbadagi mahak amade Manipur dagi mahaki mamanaba amaga India da thoknabagi damak flight ticket kakhe adubu numit aduda kari amata tawrakhide mahaki flight ke numit ngai February tang 23 da Russia gi president Vladimir Putin na Yourakhre da military operation chatharagani haina lauthorakbaga loinana flight khudingma cancel tawkhre Masigi mathakta airspace seal tawkhre numit adumakta siren khonglakpadagi mathangi numit ki ayukta bunker da Chattuna lotkhe authority ge instruction matungina numidangi pung 2 dagi ayuk pung 3 phauba bunker da lahelle ayukta university ge hostel da halakpada university ge senior singna khudakta train station da chatlu hairakhe mahake mamanaba mitai macha amaga loinana mahairoi mayam ama train station da chatkhe train station yorakpada siren khonglakpadagi subway da lot lay khudakta hostel da halaklo hairakhe adubu aikoi 15 rom train da ticket yaudраbasu kakhatkhe Yourakhre nupi amana lao hairakpadagi train ticket yaudраbasu kakhatpane loinana mahakna ticket check tawba mi aduda makhoi mahairoi ni haikhe pung 3 lom train tonglaga chaliba du Lavis city ni haiba khanglakhe mafam asida lam kayagi mi mayam ama thomjilakhe Mafam asidagi Poland amasung Romania tongan balambi da satkhigadawane mafam asida mi yamna lakpana maram oiraga chaningai amata leiba phangdre mafam asida senior amagi hostel da ahing leklei khara amana Poland border da khara amana Romania da satkhe aikhoidi Poland border da satlei mafam adudagi taxi ama waidaga Poland tamna chatpa hobada traffic jam oibadagi police na thinglei taxi driver na khongna chatpa natana upai leitre hairakhe mafam asidagi kilometer 15 rom khongna chatlaba matungda Turiza haiba mafam yaure apikpa town macha asigi hall amada makhoi sangjafam laure ising natana kari mata phangdre mafam asidagi kilometer 15 rom chatlaga Poland border yaugadabane border asi yaunanabagi damak makhata na hek nongan baga khongna chatlei mafam aduda Poland border numit marini hangdre haire makhoi gi maraktagi mi kharana mafam asidagi Romania da hallasira hairakhe adubu matam sangna wana lakpana ngairasi haina ahing yarektuna lenkhe mafam asida border lananabagi dama queue sangna lepe Yourakhre police na lairiba miyam adu group khaidoktuna chalhalle numit chupa border lananabagi dama milising kaya group khaidoktuna medica border tamna changhalle numidangi matam da gate lalaba matungda immigration office yaunaba honabada numit ama changkhre Yourakhre dagi thokibagi immigration gi clearance launa bohnabada numit nini changkhre mafam aduda lamhang da queue lepada yamna ingba tumdaba charak thaklaktaba amasung wabagi gyan mangba hore mi kayana mafam aduda hundoklamba luggage dagi phi loktoktuna ayingba khangnabagi damak mai thaba horakpadagi Yourakhre army singna mi phubasu yawe numidang adu lelaba matungda mathangi numitta Yourakhre gi immigration checkpoint Lanthokle Poland gi checkpost yaure mafam asida su foreign national kaya lepaga leiramme numidang waidam Poland checkpost Lanthokle masi Lanthokpadagi mi chinba hanthabaga loinana khajiktang safare mafam asida India gi flag khillaga ten khanduna Indian volunteer khara leiramme mafam aduda chanaba polam khara pirakhe mafam aduda numidang pung 5 da bus lakani hairakpadagi ngaire numidang pung 9 da Resort City ki hotel amada thunglei hotel adu Indian embassy na reserve tawraga thamlambane numidang da thungbana gyan tadre ahing pungani da ai gyan mangbadage mathanta hogalaklaga chatlage tawbada mayamna khamkhe
अयुक हौगलकपदा ग्यान तारखे अयुक हौगलकपदा बैटरी याउद्रबा फोन अदु थिरकपदा फोन हुरानखिबदगी युमगा पाउ फाउनगदबा खुदिंगमक ngamkhidrai नुमित अदुदा फ्लाइट अहुम लैरबसु फ्लाइट फंगद्रै इंडियन एम्बेसी नेदरलैंड की ऑफिशियल खरा मफम अदुदा लाकपदगी रजिस्ट्रेशन तौबदा लाइबक फबदगी फ्लाइट तोंगलखे इंडिया दा अयुकी पुंग 3 अदुवाइदा न्यू दिल्ली यौरखे स्टेट अतैदगी न्यू दिल्ली दा ऑफिशियल सिंग गाइदुना लैरमे अदुबु मणिपुर गी लैरमदे नोंगमा न्यू दिल्ली दा लैरब मतुंगदा ngarang इम्फाल यौरखिबने हौजिक चथरिबा रशिया यूक्रेन लान असिगी मतंगदा महाकना हाई मिपुम खुदिंगमकना लान हाइबसी करिनो खंगलबा ngaktane अदुबु वर्ल्ड लीडर सिंगना अहेनबा मिजेंग चंगदुना लान असि लेफनना बहोनबा पामे लान हाइबसिदा सैथेंग नंगदबा मत लैते यूक्रेनियन खरा लैबाक थादोक्तुना चटख्रबसु यूक्रेन की सिविलियन सिंग लान याउसनख्रै मसिगी क्राइसिस असि अथुबदा लोइसिंद्रबदि हेना तमथिबा मसक अमा ओइरकने महांगना यूक्रेन दा लैरिंगै मतमदा मणिपुर की सीएम गा सेकेंड खरा वारी साबा फंखे मदुगिदमक नुंगाइबा फावी लोइनना मखोइबु भारत यौनबा होनबदा मतेंग पांखिबा खुदिंगमक थागतपा फोंदोइ हाइनसु महांगना मखा ताखे यूक्रेन दा पंदुना लैरखिबा इंडिया मचा लिसिंग तरागा हुमदोइ चात्रेट पुथोरख्रै हौजिक लान मायोकनदुना लैरिबा यूक्रेन दा थोगलकपा ngamdana पंदुना लैरिबा इंडिया मचा लिसिंग तरागा हुमदोइ चात्रेट हौखिबा चयोलदगी हौखिबा अखनबा फ्लाइट सिंगदा असोय अंगाम याउदुना मयुम मयुमदा यौरख्रै हाइना इंडिया लैंगाकना थोखिबा स्टेटमेंट अमदा फोंदोख्रै यूक्रेन की मरुओइबा सिटी सिंगदा लान मखा चथरिबना इंडिया लैंगाकना अखनबा फ्लाइट सिंग अदु सिविलियन फ्लाइट सिंगी ओइना यूक्रेनियन एयर स्पेस थिंगजिनखिबा मरमना युमथंगनरिबा लैबाक सिंग पोलैंड स्लोवेक रिपब्लिक रोमानिया अमदी हंगेरीदगी ऑपरेट तौरे ngarang sisinakhiba सिविलियन फ्लाइट सिंग अदु बुदापेस्टगी मंगा सुसेबादगी मरी कोसिसदगी अमा अमदे राजेश जौदगी अनिनी हाइना ऑफिशियल ओइबा स्टेटमेंट अमना फोंदोखे यूक्रेनदगी इंडिया मसासिंग पुथोरकनबा इंडिया लैंगाकना संगसिलिबा मिशन ऑपरेशन गंगा की सरुक अमा ओइना हंगेरी पोलैंड रोमानिया अमदे स्लोवेक रिपब्लिक की बॉर्डर क्रॉसिंग पॉइंट सिंग की खुथांगदा कंट्रोल सेंटर 19 समगतलै यूक्रेन की इंडियन एम्बेसीना ट्वीट तौदुना थादोरखिबा वारोल अमदा पिसोचिनगी सिटीदगी इंडिया मचा खुदिंगमक होंदोरकले अमदे लान मायोकनरिबा सुमी सिटीदसु मिजेंग थमली हाइखे हिरम असिगी मतंगदा ओइरकलिबा सिचुएशन सिंग कुपना यंगसिननबा प्राइम मिनिस्टर नरेंद्र मोदी ना चयोल अमा चुपना अवांग बथाकी मिफम सिंग पांगथोकले गवर्नमेंट असिना यूक्रेन दा पंदुना लैरिबा इंडिया मचा सिंग होंदोकपगी थबकता मतेंग पांगलिबा लैबाक सिंगदा मिनिस्टर सिंग सुथारे लोइनना प्राइम मिनिस्टर ना यूक्रेन गे वोलोदिमिर जेलेंस्की अमदे रशियन प्रेसिडेंट व्लादिमीर पुतिन नसु खननैनबगी थबक सिंग चथबा लैख्रै अरोइबदा ताबिरिबा पुंगनमकपु थागतचरी।